Akasbani Imphal Nayani Debina Pau Pajari, Ahanbada Maruaiba Pau, Manipurda Mikal Mamangda Thopa Hingsagi Thodokta, Hairokta Mioyaman Umaina Panduna Sire. Raja Asida Huji COVID-19 na Naba Mio Jani Chumna Manga Lady. Haksela Masungay Payumbal Mantralina Hairi, COVID ke Anova variant Omicron Asi, Hanagi Delta variant Tagi, Saruk Ahum Hena, Lunagali. Amasung Pradhana Mantri Narendra Modi na hayeng barara sida tatuna tungan basa khotharangi project kaya hudokani. Laibak asina COVID vaccine dose ko ti chamayang khayaw na kap na bohot na ringay jerek asida anoba corona variant thorak le hairibasina amuka sunung nang bapok hale phibam asida ikoina tabiriba miyamda hek yaba makai athuba matumda vaccine dose suna kapthok binaba amasung atopa miyosing vaccine kapada mateng pangbinaba appeal tawjari laichat asidagi ngakthoknaba jamba tahung ahum asi inbiyo face mask sokpiyo phutaruke social distancing thambiyo maimit amadi khut sa singna hamdokpiyo COVID-19 nga mari lainaba ipau singidama National Helpline number sing 01123978046 amasung 1075 ta aduga Manipur gi helpline number na 038524116668 amasung 1800345381 ta phone tobiyo hojik mapung oiba pau Manipurda Mikal Mamangda Thopai Hingsagi Thodokta Mioi Amat Sire Thodoktu da Laikidraba Mio Edu College Tamliba Mahiroi Amani Hairi Aikwagi Thawal Pami Soibam Binoina Hai Hairokta Rajniti Dol Anigi Workers Hingi Marakta Unkan Arakbatagi Nongmai Kapagi Thodok Thoroktuna Mio Edu Nongmaina Panduna Laikidabani Haukiba Ehing Nongyay Aduaida Yum Amada Sakhangdaba Mioi Karana Janglak Nongmai Kapsilambadagi Matsanupana Siraga Mapayauna Mioi Soki Thodok Thopamda Thobal District Police na Hujik Cheksin Ngak Sinbagi Tabak Lokatli Laikidraba Mahiroi Adugi Apopa Mapadi Hospital da Aruba Pibam da Laikanari Aduga Atay Asopa Sing Adudi First Aid Piraba Matungda Mayumda Putharakle Hairi Amaromda Haukiba Ehingi Thodok Adubu Yaningdaba Pungdoktuna Ngasi Hairok Part 2 Mayai Lekaida Mapam Adugi Miyamna Wakan Mipam Pangthoki Wakan Mipam Aduda Saruk Yakiba Singna Micham Hatpa Yaningde Mihatpa Jairak Piu Aikhoi Santi Pami Haibana Jingba Kolau Kaya Lauki Wakan Mipam Aduda Saruk Yakiba Singna Hairok Part 1 gi Hairok Gate Phawa Yaningdabagi Kolau Kaya Lauduna Khongchatnamasu Chatki Manipurda Huji COVID-19 na Naba Mio Chani Sumna Manga Lady Rajagi Haksal Bibhaki Jerol Amada Hai Ngarang Laina Sina Naba Mio Tara Naba Pagalaki Hai Riba Matamasi Mio Tara Matoina Nong Positive Oiki Positive Oibegi Chang Sada Sino Dasmik Taretni Ngarangi Oina Laina Sina Mio Naba Mio Amata Sikibagi Pau Late Manipurda Hujik Pabada COVID-19 dagi ngakthoknabagi vaccine kapagi thabak khumang yangna changchili Hujik Pabada vaccine asigi dose lakh 12,000 sauhum marphu drama pan kapkhre masigi manungda lakh 13,000 na ahanba dose aduga lakh 8,000 ani suba dose gini Laibak asida hujik phawbada COVID-19 gi vaccine dose koti chama kunthani 5,000,000 hena kapkhre masigi manungda koti marfuni 3,000,000 henbana ahanba dose gi aduga koti 5,000,000 ani suba dose gini Haksel amasung yai Payumbal Mantraloi gi pau matung ina ngarang khakta da vaccine asigi dose 5,000,000 hena kapki Laibak Sinba Thungna Zathariba COVID-19 gi vaccination drive asida hujik phawbada Kendra Sarkarna vaccine asigi dose sing Laibak asigi Raja sing amasung Union Territory sing da lemna piri Tabiriba Pawasi Akasbani Phaldagini
Haksel amasung yaifai yumbal mantralayna hairi COVID ke anuba variant Omicron asi hanagi Delta variant tagi saruk ahum hena launagali masina maram oiduna kendrana raija amasung union territory singda laichat asi laksinaba jila amasung local gi level da akan bathabak thuna paikan aba khangan khre Raja amasung union territory singda iba chithi amada haksel amasung yaifai yumbal mantralay gi secretary Rajesh Bhushanna hai COVID ki variant Delta su laibak asigi mafam kayada hujik nari bani marak asida Omicron ge laichat amuk sandorak liba si thingnanaba containment zone lauthokpa yauna jila amasung local gi thakta matik chana akan bathabak lokatpa tangai phadre Raja singna laichat asi sandorak mafam singda kaya yamna pak chawbam mafamda mioi kaya yamna laina sina narabage haibadu chapchana khangdoknaba hotnagadabani masigi mathakta hospital singi infrastructure sing manpower containment zone yauna laichat asiga mari lainana paikhat pathabak sing hanna yengsinbagi tangai phadabasu cherol aduda palli Pradhan Mantri Narendra Modi na hayeng Varanasi da chatuna tongan ba chawkhat thaurangi project kaya haudokani khongchat atuda Pradhan Mantri na Varanasi gi Karkhiyonda leiba Uttar Pradesh State Industrial Development Authority Food Park da Banas Dairy Sankul gi jata hungani lam ekar kuntrarom chawbam mafamda lupa koti chamri humphudra mangarom changna paikhat kadauriba project asina nongmada sangom liter lakh manga puthokna ba pandam thamli masina khungangi langbi semetlon phagat anbaga loinana mafam adu da lairiba lawmi singi phebam phagat anbada chawna mateng oiragani Banas Dairy ga punna thabak tawminaba sangom puthokliba mioi lakh amali sing humphudra da Sri Modi na punna lupa koti kuntra manga gi senpham makhoigi bank account singda transfer tawgani Ramnagar da su Pradhan Mantri na biogas ta yumpham oiduna mai puthopagi generation plant ama sanabagi jata su hungani Sri Modi na Varanasi da paikhatpa multiple urban development project su sangagani Kendra ki Information amasung Broadcasting Mantri Anurag Thakur na hairi laibak asigi manung da laiba tongan ba raja singda FM transmitter chama tara taruk nauna hangdokna ba honari Lok Sabha da iduna pipa pakum amada mantri na hai Prasar Bharati na FM transmitter chama tara mathoi hangdokadaba mafam sing laptokle amasung mobile transmitter manga ladak yauna ngangkhailamda hangdokna ba su thaurang tauri Mantri na hai FM radio channel sing laiba sahar chani kuntra taru oksal launa ba ayaba leire Kendra ki Selthum Mantri Nirmala Sitaramana ngasi New Delhi da saknai rabe economist singa budget ki matang da khana naina bagi mifam amma pangthokani Twitter da thagapra warol amada mantri na hai mifam asi virtual oina pangthokani mahausadagi chanarakpa matung ina chaihi khudingi February amada Kendra ki general budget asi Selthum Mantri na sangsatta puthokani Rashtrapati Ramnath Kovind ngazi Kochi da Southern Naval Command na sinduna pangthokpa thauram amada saruk yagani Sri Kovind na Bharat Navy gi haithoi singthoiba sing utpa thauram ama yengani mahakna Kochi ni thangpamda leiba INS Vikranta suchatuna yengani Numit marini ki Kerala khongchata Rashtrapati Ramnath Kovind ngarang Kannurda thungkhibani mafam aduda ngarang pangthokpa Central University Kerala gi manga suba convocation da Sri Kovind saruk yakhi Kerala gi library amasung literacy ihogi mapani haina singthanariba PN Panikar gi mitam amagi maikhumsu hayeng Sri Kovind na hangdokani Punjab ki Chief Electoral Officer Dr. S. Karuna Rajuna Raija adugi anoba voter singbu masak khangdongnaba mioi ahumna saba committee ama semkhre khongthang asina Raija adugi chahi 19 suraba mioi khudingmak electoral roll da mingchanba ngamhallagani committee adu sweep ki makok Dr. Navneet Waliana luchingani Loichilakpada COVID-19 dagi ngakthoknaba vaccine kapthokba face mask upa Puttaruk lapna na leiba khutsamadi maimi taru tanana thamba haiba achamba thong singa singak na chatpinaba amuk ana ningsingjari aroibada maruiba pau amuk hana Manipurda Mikhal mamangda thokpai hingsagi thokdokta hairokta miyoi ama nongmaina panduna sire Raija asida hujik COVID-19 na naba miyoi chani supna manga leiri
हक्सेल अमसुंग याइफयुंबाल मंत्रालयना हाइरी कोविड के अनोवा वेरिएंट ओमिक्रॉन असी हानगी डेल्टा वेरिएंट तगी सरुक अहुम हेना लौनगल्ली अमसुंग प्रधानमंत्री नरेंद्र मोदी ना हयेंग वाराणसी दा चतुना तोंगान तोंगान बा चाखवत थौरांगी प्रोजेक्ट कया हौदोकनी पाउ लुजरे।